अहानबद मरोइब पाउ कांग्रेस ना मुस्लिम सिंगु बीजेपी की यकनब ओइना उखन्नब होनदुना लेरे हाइना चीफ मिनिस्टर एन बीरेन ना मराल सिरी अंगांग उनबदा ममा लेखिदबदगी जेनिम्स हॉस्पिटल दा इरांग थोक्रे चुराचंदपुर दंगरांग स्ट्रॉन्ग रूम हांखिबदु तंगाई फदना चे सांग लौथोकपगी हांखिबनी हाइना सीईओ पीके सिंह ना हाइक्रे अमदी नेशनल पार्टी सिंगी लमदम सिगी लनगई पुकई सिंगी प्रोजेक्ट सारगा मियाम द कानब पीबगी महुत्ता सेल तानबनी हाइना एनईआईडीपी की सीडब्ल्यूसी की प्रेसिडेंट नारेंगम समरजित न फोंदोक्रे खुरुमजरे आईएसटीवी पाउमियंग ताबिरिब सिमुतराम नोक्चरे हौजिमा पुंगेब पाउ कांग्रेस ना कम्युनल पॉलिटिक्स तौदुना मुस्लिम सिंबु बीजेपी की येकनब ओइना उहननबा होनदुना लेरे हाइना चीफ मिनिस्टर एन बीरेन ना मराल सिरी मैंग इम्फाल बीजेपी मंडल ना सिंधुना मैंग इम्फाल बेंगुंदा पांगथोकिबा नोमगी ओइबा पॉलिटिकल कॉन्फ्रेंस दा वाफमसी फोंदोकिबने थरमदुदा वर्क्स मिनिस्टर टीएस विश्वजित एजुकेशन मिनिस्टर टीएस राधेश्याम एमएलए एस राजेन डेप्यूटी स्पीकर के रविंद्रो अमदे कांग्रेस की अतै लुचिंग क्या सुसरुक याखे चीफ मिनिस्टर ना मखाताना सेंटर अमदे स्टेट ता बीजेपी लेंगाक लाकपदगी साखत खोंथांगदा अहोंग कया उब फंगदे लंबी थोंगी फिबम फगतले युम साननब स्कीम हक्सेल की आयुष्मान भारत अमदे चीफ मिनिस्टर की हक्सेल की टेंगबांगी मखादा कानब कया पीरे कानब कया सिबु कलक्तुना अरानब वाफम कया संदोक्तुना लेरे मोदी अमुक हना प्राइम मिनिस्टर सुंगसोय सोयदना ओइगनी हाइखे थबक मांगदा चके बिसिया बैंगुन कई लांगरे ममा के युम लेजितो युम सोम सामरी युम की कार्ड में लाइटलाइना वाना लाये मंगम दबस की कार्ड लिसिंग अमगा सनी जोंग की मत लाकनी ने फिल्म में आयुष्मान भारत की फिल्म में गैस कनेक्शन की सी मोदी जी का कम्युनल ओरिएंट इसको मुस्लिम ने कार्ड दिए और है मोदी ने सुगुम्बा वो इधर मयाम में सिंधु का प्राइम मिनिस्टर मोदी की थी सबके साथ सबके विकास है पुनः हिंदू है लेते मुस्लिम है लेते मेरे एवरी ट्राइबल होंगे लेते सब है पुनः हुआ है जेनिम्स हॉस्पिटल दा अंगांग उनाबदा इम्फाल ईस्ट की नोंगदम दगी लोंगजम रोजेन एलियस इनाव की लोइनबी लोंगजम इसन टोम्बी कौबी चई 13 लोम सुरबी नुपी अमा ngarang nongyai matung da जेनिम्स लेखिद्रे पेनरब मियामना चेनब डॉक्टर चेराक पीगदबनी हाइना इरांग हौरक्तुना हॉस्पिटल की मफम खरा अमांग अता थोकनख्रे मियाम अदु पुलिसना कंट्रोल तौनबा यामना कन्न होनखे अमरोमदा ngarang isan tombi lekhidabagi matangda patient gi miyoi singna जेनिम्स हॉस्पिटल की थोंग थोंगनाव अमदे एम्बुलेंस अनि थुगाइरमी हाइबगी matangda yaningdaba phongdoktuna हॉस्पिटल असigi डॉक्टर अमदि महिरोइ सिंगना कैजुअलिटी अमदि ओपीडी थिंगजिंदुना वाकनिफम चटखरे वाकनिफम चथरिंगैदा लेखिद्रबी इसन tombi लेकाइगी खोइसाउनरबा मियामना हॉस्पिटल दा थोमजिलकपदगी वाकनिफम अदु काइख्रे मखाताना ngasisu amuk hanna miyamna जेनिम्स दा जेनरिबा डॉक्टर चिराग पीगदबनी हाइना इरांग हौरकिबा अदुगी matangda हौदोक थोफमदगी फंगबा पावगी मतुंगिना लेखिद्रबी इसन टोम्बी असि ngrang numidang pung 13 rom taba matamda डॉक्टर ना ऑपरेशन तौदुना angang nupa ama unakhe angang unaraba matungda nongai matung pung ama khara helakpa matamda mahak लेखिदबनी हाइरे ngasi amuk miyamna जेनरिबा डॉक्टर चिराग पीगदबनी हाइना इरांग हौरकपा अदुदा मसिंग यामलाबा इम्फाल ईस्ट के पुलिस पर्सनल सिंग लाक्तुना मियाम की इरांग अदु लक्षिननब होनखे लेखिद्रबीगी मपुरोइबा लोंगजम रोजेना महाकी लेखिद्रबी संतोम्बिया से हौरकपदगी डॉक्टर मेमी दा लायंगदुना लाखे महाकी एडवाइस मखादा पांगथोकिबा टेस्ट खुदिमक नॉर्मल ओइदुना लाखे ngarangsu normal da angang unagani hairaga khudakta operation tawdaba yararoi harakpadagi operation paंगथोखिबनी अदुबु डॉक्टर मेमी दी operation अदु दा यावकिदि हाइना फोंदुरखे थोलकपगा मसाजे अंगोंदा बाबा आई हक्चांग नाम नुंगाइते नंग थोकिनो आई सो मयां वासले हाइको आइना मैडम अमा लेरमे मैडम मी नतेको अदो स्टाफ त लेमने आइना मैडम आइना कंप्लेन तवे आई कइनो जे वाइफ से यां वारे अमता जिंगबियो हाय कांदा माना डॉक्टर मदा फोन तौरे हुजि लानी हाइको अदु फरे
ai wife na ke change ko aduga nga lum leba chu alak pi de ko adu second dai na mu request tawre ba du nga le ga le du ma bp check taw jina tawre ko adu bp do ma o sa ya de kari no hang de adu oxygen nung posele adu moi ma sen pa phong na gre ai dum i kap ga dum thoi misi asigi matang da JC ma sem kre JC convener yai khom chingkhai ngan bana misi asigi matang da January ba doctor asi dismiss tawgada bani doctor asi ga wari sanaba matam da video recording tawgada bani haiba wafam kaya thamlakhi baga loinana doctor memina yeng bada nongdam dagi angang unabada laikhidaba asi isan tombi ga tharaga mi hum sukre JC asina taliba dimana si phangdriba fawba asi ba hakchang logdaba loinana akan ba khongjang kaya sangshin gani haina phongdurakhe Doctor Sinai same patient ji yeng ma tam A to Z hek ho badagi karino soi se ma da karino wali se kaino mangonda taw pijag da bidak se ma doctor amani na patient ama yeng na ma A to Z khangbam thoeba mana tawbam thogo da tawdamni na akoi nangna tawgibado details tai bi video coverage ko tawjage adugi matungina khoi wari sanasi haibneba video coverage aktabde khoi wari sanadeba wari sanadre khoi thole aduga moina ngware ho yani sidadi ICU da unabnina yaroi video coverage lawdo makhado unasi haire makhada mung sange director yawraga wari sana saiba matam da koi sange moi zongai anga masa da na koi je sange amu wari sana matam video coverage lawgi yadeba akhoi gi thara ahum sureba sina han manateba mimi haire doctor se mana yengda pregnant oiba mi da mirun bi da mana angang unabada mana yengda siri ba je singna haire da ahum sureba matung tarakpada amwana khudung thidana bane koi site tagi dismiss to pame Hausi Fawada isan Tomibo operation Pangthoki Hariba Doctor Amadi Jennings ki authority ki Maike dagi Taudo sigi Paulo Nanaba Honabada Unaba Fangdre Churasanpura ngarang strong room hangkiba adu tangai fadana che sang lokthokpagi hangkibani haina CEO PK Singna haikre ngasi lamphel party leiba CEO ge office ta pangthokpa paumi singa unaba adu da mahakna makha taraduna returning officer Singna scrutiny tawbada sejina kadaba che sang lokthoknabagi strong room adu hangkibani mathau taba processing sabsana ngakna thabak adu lokhatkibani social media da bot thadaba manipulation tawbagi video clip ama viral chaliba ase Manipur gi nate miyamna thajabiganu haike. There was some communication gap. The election agent turned up and though his authorized representative did not raise any objection, he said that why was it opened, and even though it was explained to him properly, he has lodged a complaint. So we are replying to him. But my short purpose is that the procedure for opening the strong room was followed properly. Under proper videography, all the records are there. And there is absolutely no doubt that nothing wrong has taken place. There was a video yesterday on WhatsApp showing that it became viral, and I also got a copy. That particular polling station was shown, and it was shown that it is being, manipulated. Now we immediately clarified in the DIPR group also and other groups also that the voting compartment shown there is not ours. Our voting compartment is right there, you can see. We have printed on all the three sides. The one which was shown in the video was blank. It was just having the logo. So it could be mischief, it could be some other place, but it is not Manipur. Paumising na hangba wahangi pakumda mahang na makataraduna ukrulgi poi amadi chingai gi bot hangani atopa complaint leiba polling station gi CCTV gi footage sing check tawri ukrulda EVM thugai khibagi matangda FIR lakotkre haike. For the inner Manipur, to add to the festivity of the election process, we will be giving a small gift to the first 50 voters who turn up at any polling station. That is from the CEO's office. We also have a special gift for all the persons with disability who turn up. So they will also be given. It will be written, proud to be a voter, Lok Sabha election 2019. Even in Manipur, we are lower than the last parliamentary election. So trend is always around 84-85% in the outer, slightly lower in the inner, more in the assembly, less in the parliament election. But this time, it's the same level as last parliament election. Wherever we have received a polling station-wise, number-wise specific complaint, we are looking at the video footage, if it is there. Video footage, unfortunately, could not be done in all the places. It's only in some places. So, say out of, just to give an example, if there are 10 complaints, we have got video camera at 6 places. We are seeing all those 6 places. National Party Singdi Lamda Masigi Langai Pukai Singbulalwan Balak Pakangbu Haina NEIDP gi CWC gi President Naringmum Samarjit na Fongdo Kre Wafamasi Lakadariba Lok Sabha Mikhal Gamari Lainana Kasamthong Kendra gi Konjeng Hazari Lekai gi Community Hall da Pangthokpa NEIDP gi candidate Oiriba RK Anand gi Oiba Miyam gi Mifam da Fongdo Kibane Ngasigi Mifam adu da GP Women's College ki retired Vice Principal
Huidrom Radhakanta, NEIDP gi CWC gi General Secretary Economic Affairs Y Brozen, NEIDP gi Advisor Danabi Laishram amadi NEIDP gi Thaupuba Kyana Sarugya Ke. Tharonga Mari Lainana Advisor Danabi Laishram na Funglu Kebada, Hauziki Matamda Rasanti Tauriba Singasi Tikada Sel Tadaraga, Sen Tanaba Honaba Makalgi Rasanti Singi, Makoida Mamalebak Maramdam Nungsibagi Wakalol Singna, Tungoina Bangaktane, NEIDP gi Wakalol di Lamda Masigi, Hauraklibat Naharol Singbu, Masana Masabu Tabak Bizanaba Honaba Amadi, Mipal Tangdaba Haiba Wakalol that Linkat Kiba Party ni Haike. NEIDP gi CWC gi President Naringbum Samarjitna Makatana Fongdo Kibada, Idamdam gi Thaudo Watok Sing Isana Lushindana Atopa Mui Singna Laklaga, Lushin Biroi, National Party Singna Lamdam Asidat Laklaga, Equigi Lejadiba, Langai Pukai Sing, Kangdok Laga, Lalona Bohonabani, Langai Pukai Sing, Adugi, Project Saraga, Lamdam Asigi Miamda, Kanaba Pibagi Mahutta, Makoina Sel Tanbane, Bumnamak Singasi Kokangi Hairabadi, Lamdam Asigi Oiba Political Party, Mapangal Kalan Batai, Haiba Wafam Sing, Fongdo K. इशारे ओइरो अकोगी चिंगी तमी नुसिने बगी बो ओइरो खना बगी बो ओइरो तपाक लइबो की पागल मदि मिति सिंसिगी ओइबा अदुगी भारत का अमग खाइम काबगी बो ओइरो हालिबे सिंगसे असोमना कदगी मिरो लो मिसिना लागा मखोइने सिंबो पॉलिसी ना नुसिबा नमोय अकोई मसे पुन्न फमिनरगा लुसिन जगना बने मधुगी दमता environment में सारे काम होता है कारण वो environment regional की environment में सारे काम होता है पांचों को तो election से मयां की election को कोई नहीं इंडिया अपुन में दे but अकोई की कोई को पुनाय ऐसी काम होते दे मणिपुरी है पुनाय ऐसी काम होते दे अवाम को भारत से काम होते दे अकोई की दे मसे election में दे अकोई की तुम मिलाए ये बना बड़ी काम का अदुम नबा यामना लूरबा चांगे अमनी है पर खंगिरो Mamangi lengakna loan gi sendon oina tolamba lupa crore lising mapan chanipan phukatna ba khona bada awaba oire hauziti afaba lengak lehan bangamle haina chief minister and birena phongdu kre waphamasi marwari dharam salada bazar community board na sinduna pangthokpa political meeting da mahangna phongdu khibane tharamaduda party gi president ke bavananda Mirep RK Ranjan election campaign Manipur in charge Narin Kohli amadi atai masak naiba luchingba kya susaruk ya ke chief minister and birena Congress na lisang sitna Manipur da lengak paiduna lakpada sendon na khwang yongna puthabagi phibam leram ke loan oina leramba lupa crore lising mapan chanipan matau karam na fukat kani haiba achoba thabak oike masigi mathakta sendoi oina chahida lupa crore marfudagi marfudra phawba singba taramba adu kokhanana ba khona bada awaba oike tapna lengak asina chana kanglon kaya haudoktuna sendokpadagi ngasidi afaba amadi miyamga tona tinaba lebak ama purakpa ngamle mapalamgi agency kaya na tawba survey da BJP na MP chani marfugi mathakta kagani haina mayak sengna haikrabani Narendra Modi sungsoi soidana Prime Minister oina amuk halakani karigumba force amatana mahakpu thingba ngamloi haike अखोई इंडिया की सिटीजन अमनी है बसे अखोई वाखल दगी लोथोए अखोई लेरिबा प्रजा से मयांग ओइबे याय मैतै ओइबे याय मुस्लिम ओइबे एनीबॉडी मखोय अखोई सिटीजन ने दे आर ऑल इंडियन सिटीजन दे आर ऑल मणिपुरीज अदुना हाइरिबा मयाम सिगी प्रोटेक्ट ओबा हाइरिबा मयाम सिगी पीस पीबसे अखोइना इथौ ओइगदबनी बीजेपी गवर्नमेंट से प्रजा की ओइग्रे से मोय होजि मोय एक्नॉलेज ओबो होरे Congress so hore CPI so hore adagi NPP kambu kai so hore aduna moi se moi punjan na rakadore NPP ne CPI ne Congress se moi punjan laga amada piraga BJP se namna mai thi ba pidana bagi lalong ama sathare moi na khangre BJP ki damakta di master grassroots praja lak kaya na BJP da vote pi dagi laire se moi khangdraba Mirep RK Ranjan na India ki Prime Minister Narendra Modi UN na Champion of the Art Leader oina award pibadat natana UAE gi khwaidagi wangba civilian award amadi Russia phawbana award phawba piduna ikai khumna kraba misak amane maikai kayadagi asoibalai haina phunglukrabasu demonetization amasung GST na India gi economy fagat hanba ngamle social welfare scheme sama kontra gi mathakta hawdoktuna miyam gi yaifa thorang pakat kiba ase India gi puwari da ahan bane MP election da miyam thoraktuna saruk yabagi chang nemliba ase tawbiganu miyam gi apamba afaba mihut maning tamna khanbiu haike अइने याउजरीबा पार्टी से एशिया की नुंदा क्वाइदगी हेना मेंबर लेबा अदुगुंबा पॉलिटिकल पार्टी ने अदुगा लोइनना
hojing aikoina pajari badi yamdrabada MP maseng sahungi batakta all over the India karakani maramaduna aikoidagi ani khak chatpa natraga ithanda chatpa adugumba MP aduna miyamgi damta lawgu matamda ahaki support da ahaki backing da yamdrabada MP sahumna support tawganeba हानगी चीफ मिनिस्टर अक्रम इबोबी दा लमन खुंबा ओइना कांग्रेस टिकेट ता माई पाकलबसु बीजेपी दा सौगतपनी हाइना फॉरेस्ट मिनिस्टर टीएस श्याम कुमार न फोंदुख्रे बीजेपी वांखै मंडल न सिंधुना ईस्टर्न स्टूडेंट्स क्लब ग्राउंड नोंमैबुंग दा पांथोखिबा बीजेपी गी मिफम दा वाफमसी मिनिस्टर न फोंदुखिबने तोरमदु दा वर्क्स मिनिस्टर टीएस विश्वाजीत एजुकेशन मिनिस्टर टीएस राधेश्याम बीजेपी मणिपुर प्रदेश के प्रेसिडेंट के बाबानंद सुसरुगियाखे श्याम कुमार न मखाताना हानगी चीफ मिनिस्टर ना महाकपु तिहार जेल दा थमजिंदुना पॉलिटिकल कैरियर मांगननब होनके जेल मनुंगदगी मिखल थेंगनदुना माई पाकलब मतुंगदसु अंड्रो केंद्र संगतनब कन्न होनके ऑपोजिशन दा लेजरबसु अंड्रो केंद्र हानगी सीएम गी केंद्र दगी हेन फगतन सेमंगमके अमरोमदा हौजी कांग्रेस की वांगालोय ओक्रम जॉय अहल ओइरकपगी ngang लोय खंग्रे हाइके एबीबी पंगत खदे जेदुने सिने सिउम्बा मयाम से लेबाक से ngam bagi ni ngasini kangthong sai diba yang bisu congress sai tra manga panda kanda mayam na khangbi bi ai sida ngawa ngangi ba syam kuma androgi mla se masi tihajen ni ahma por kadak pani kana tihajen de bole phami ba siri ibo bi tihajen de bole phali ne bi siri ibo ni phali ne isa ira lai bana te ba delhi da isu ira lai de ha ba ai isa se Malay fajol halaga say oh mali adam yes taw na halaga political assassinate taw na ba isa mangna tawri bane ba aduna na siri ibo bi to ilaman singami Kwakta Ward number 1 da CPI Mireb Dr. M Naragi Mikhal gi campaign pangthokre Dr. M Narana Manipur da oiriba rajniti gi thawong kaya asina asengba Mikhal oigani thajade Mani power amadi masal power kaya sijinarakli haike Hauziki matamda local regional party natrabadi kanarare haina NEIDP gi state president Dr. NG Bizoi na phongdukre Kongpal khaidem lekai da pangthokiba political conference amada mahak namaka taraduna Manipur gi hauzik oiriba phibamasi yenglaga regional party gi lengak lehenduna sakot lambida lakhanba tangai fadre haike अखोई क्रोमियम जे लई बाइबसी नगनरबनी सना लेरम गदुइनी अदगी मुक थाव लई निकेल लई प्रेशियस स्टोन लई सुमाइन तौन लेरिबा मयाम से मसी अखोइना एक्सप्लोर तौरगा थाव क्रूड ऑयल मयाम दु ले सुंगदोगदी रिफाइन तौरगदी अखोई गी लमदम जे सेन याम न थोकपा अदु लमदम अमा ओइगदबने अदु ngasi भारत की प्लान दी करी ओइरी Center the Prime Minister Narendra Modi amuk halaktuna awang nongpoga si development ki half oina semgat pahaiba si Modi gi achet pa wakhaloni haina BJP gi national spokesperson Nalin Kohli na phongdukre langthabal da laiba BJP office da Lilong Municipal Council gi ward member manga BJP da nauna changlakpagi okpagi thoram da wafam si magna phongdukhibane magna makhatana handaki ingsolusingani taramapal gi Lok Sabha mikala sida BJP gi maru oiba pandam de sakhat khongthanga mari leina ba thabak kaya paikhat pa center amdi state की असेट पर मरी थंबनी हाइके कि ये स्पष्ट है कि मोदी जी के नाम पर जो वोट मिल रहे हैं हमारे एमपीज जीतेंगे और केंद्र में एक मजबूत सरकार बहुमत वाली सरकार फिर आने वाली। तो हम लोग आज भारतीय जनता पार्टी में सब मिलकर एक ही प्रयास में है कि मोदी जी के हाथ को और मजबूत करें जब हमारे यहां से आउटर सीट और इनर सीट से दोनों हमारे एमपी भारतीय जनता पार्टी के एमपी मालेम की डेमोक्रेसी सत्पा ख्वाइदगी चावल लेबाकनी लौनरिबा इंडिया दा बीजेपी ना डेमोक्रेसी की वाहन थोक लेहनरे हाइना ओक्रम जोइना फोंदोरकले लंगथबाल मंत्री खोंग मया लेकाई दा पांगथोकिबा मिखल की कैंपेन अमदा वाफमा सिमांगना फोंदोखिबने थरमदुदा एमपीसीसी की जनरल सेक्रेटरी एल टिलोटमा एमपीसीसी लेबर डिपार्टमेंट की चेयरमैन एसआई सनाटोमी शर्मा विचार विभाग की चेयरमैन एल चंद्र कुमार सुसरुकिया के ओ जोइना मखाताना हंदकी लोकसभा मिखलसी डेमोक्रेसी की वाहनथोक लेहनरिबा बीजेपी अमदे डेमोक्रेसी की असेंगबा सक्तम ngaknaba leiriba कांग्रेस अनिगी मिखलनि हाइखे भारतीय जनता पार्टी ने करीगुंबा भारत की शासन से अमु हलावा भारत वर्षद डेमोक्रेसी लेरोय भारत की यूनिटी की अमदी भारत कांगलुप मसेन नुसिनदबगी लाकनी अमदी भारत गणतंत्र लेरोय करीगुंबा कांग्रेस पार्टी ने माई पाव
भारत की संविधान, भारत की गणतंत्र, भारत वर्ष की यूनिटी अपन बसक्तम लेगने मियाम अखंग है पुनः मन है हन की इलेक्शन से गणतंत्र की अरोइब लाल दुनी लाल से माई पाव डेमोक्रेसी कन्बने प्रजा पुनः की माई पाक तुने लवने है मणिपुर मियामना सीएबी की मतंगदा का हेना मी पाइबा अमा लेरिबा सी पाव फाउदोकनाबा वाटपनानि हाइना बीजेपी की वांगांगलोय नालिल कोहलीना आईएसटीवी दा फोंदोख्रे आईएसटीवी गा अखनना उनाबदा मणिपुर अमदी अवांग नोंगपो की लोल नाट अमदी सक्तम ngak selaga India da CAB chana hangani haibasi kadai fawba amadi kaya yamna oithokpa yagadage hangba wahangi pakhumda magna makhatana CAB sanaragasu state ki matung ina tongan ba sana kanglon ngak senana ba lo semgani CABC hauji ki oina di laps oikhrabani mathangda karamba anoba mawongda thorokpa adu yengsi haike I mean, once a CAB is enacted, it won't be possible. You are actually jumping. No, that's what I'm saying. My answer, what I said first, let me just answer. Let me answer. What I would like to assure is a lot of miscommunication and a lot of fears are there in people's mind. Those fears needn't be there because our agenda, as I said, was development. Our agenda is the leadership of Narendra Modi ji, the performance of theirs, and as everyone has said, that whatever safeguards are needed, because the bill is not there at the moment. And that bill has to now come in a new form. So when it comes, you will see that whatever safeguards are required, those safeguards will be put in place. That bill has lapsed, you see. Lok Sabha Mikhalga Mari Lainana BJP ki Birab Singh Mai Pakadana ba Gari Masagi rally among us Manipur Pollution Control Board ki Chairman Radhakishore na kainaw dagi lamthakre. Prime Minister Narendra Modi bu amuk halakna ba amadi outer amadi inner da thagat liba BJP gi mirepu miyam gi mihud ohenana ba pandam da chatliba rally asina miyam da paujel pigani haina Chairman Radhakishore na phongdukhe Manipur ki leri bi issue singa se nainabada Manipur ki thagat durbe Lok Sabha ki member ani se mai pahal le haraga Manipur ki indigenous people singa sipu kanba Manipur ki boundary haibadi national boundary sigi matang da say neribe singa se kanana gi damak ekhoi ngasi gi rally session mane Inergi CPI gi mirep oiriba Dr. M. Nara gi mifam ama ngarang elangom nei kai da pangthokre Dr. M. Nara na Manipur kanana ba amadi aphaba Manipur ama ohenna ba khona bada aphaba mihut khansi haike Kairao Block Congress Committee na sinduna nomagi oiba political conference ama kyamgai Muslim awang lekai palli konjin lampak da pangthokre Thoramadu Inergi mirep oiriba Onaba Kishore MPCC gi hanagi President TN Haukip MLA Nasir amadi Congress lusingba kya susarukya ke Onaba Kishore na BJP na amuk hanna lengak laglabadi minority sing kangkul mutkragani India kalhongna ba handaki mikala sida BJP maithiba pidaba yadabani haike Islam dharma chachariba sariyat ke matungina imam singna haiba lambi du da chachabadubo madu satpa yaroi BJP na haiba adugumba uniform civil quota chanagadamni na haibase BJP di constitution ga se khongoi nei constitution bo makoi respect taude makoi gi hindu rashtra semba dharma atopa minority singi karib da khandaba adugumba political party Manipur Fair Service ki Fair Service Week ngasidagi hodokre Manipur Fair Service Station matamga chunaba Fair Service Station ama ohenba mathau tare haina Chief Secretary Dr. J. Suresh Babu na phongdokre Polo Ground nakanda leiba Manipur Fair Service ki office ta pangthokkiba Fair Service Week hodokpagi thoramga mari lainana Chief Secretary na luchingduna laikidraba Fairman singi ningsing khobamda laisu katuna ikai khumnaba utke Manipur Fair Service Department ki website amasu hangdokhe loinana maihau langpok thokku matamda madudagi matau karamna kangani haibagi demonstration utke Chief Secretary Dr. J. Suresh Babu na maihau langpok amadi natural calamity thokku matam khaktada miyamna Manipur Fair Service buning singi atai matamda Fair Service ting karam taure makoi gi kari awada pa laidi haiba kana amatana khangbide amadi yengsinbide Imphal Saharda missing hengalakpagi matung ina maihau langpok tatada thokle Asigumba kudong tiba asidagi kanana ba Manipur Fair Service haujik lairiba phibam asidagi matamga sanaba kuchu khulai hapchinduna phagarhanba mathau tai district headquarters singdagi yamna lapna leiba mafam singda maihau langpok thorko matamda district headquarters singdagi chatlaga maihau langpok kanana ba honabada kudong sadaba kaya thengnei asigumba singasi koknana ba subdivision singda Fair Service Station amamam thamba su mathau tare handakta Manipur Fair Service ki manpower kharasu lawkhrabani lawgadaba manpower su watli staff masing yamlabasu matik saba kuchu khulai leitrabadi kanaba leitabana
matamga chunaba khuchuklai amadi gari na chingba hengat hanbasu mathau tai Manipur lengakna ministry da fair service ki damak special project ama semduna thakre haike Amoromda Yaripok Thong Makhagi Turel Torbal Mapal da Lairiba Morakai Singh arang numidang pung taret lom tabada khanghaudana mai chalakpadagi miyam pakatna khre Yaripok fair service amadi miyam na pung ama makhairom changna mai kanbagi thabak chathaki Yaripok ki akoibada Lairiba club marigi apunba body ama oiriba Joint Committee on People Welfare Yaripok ki maikaidagi phongdorakpada asigumba maihau langpoki thabagasi mamangda su thoktuna Turel Torban da saba dukan kaya mai chakpa yaukre Miyoi kharana Turel Torban da Amorakai langthariba asi Yaripok Municipal Council na athingba thamlabadi asigumba thawdo asi thokloi Yaripok Municipal Council gi Amorakai langthokpham mafam ama thamhaningi amadi miyamna su Turel Torban da fatta haudi langthoktana ba appeal tawke Sajibu Cherabagi Thoram ngasi Hindu lining chatpa Manipuri singi yimthong khudingda pangthokre sahi hoba numida sigi mathel lukoi laida katlaba matung thong thaktuna yumgi thongal da kathoktuna nungai yai phaba wata padaba ana ayek leitana ba thongnikhe Sajibu Cherabagi numit kamari lainana mong sangai all as hongi ahal singda kudol tamduna yaifa thaujal nibagi thoram ngasi pangthokre hongi management committee gi general secretary B Sanamasa Sarmana Home seeing solution ni taramatoi dagi hauduna ngasi fawba miyoi kyana mateng pangduna lakli haike Sahi khudingi pangthoktuna lakpa saithabagi thoram ngasi Sri Sri Govindaji Mandapta Manipur Pandit Loisang amade Sri Sri Govindaji Temple Board anina khusamnaduna leibak miyamga loinana pangthokre ngasi saithabagi thoram aduda kumsi sahigi oina waheng khuman maning lekai da leiba tongram test mani khangan bana saithake mahakna Samanga kuntra taruk suba chaithaba oiduna kumgi chaithaba singtham iboyama singhagi mahut sinke ngase anganbada maibi loisangna maikei mari saroi khangbagi thoramsu pangthukhe haujiatena brem talojare Ima pirol suraba natra suba khatana yaroi aduna pirol singda comfort tingli bani Haujik makhum tangkhai ma hairo aduga t-shirt lupsillo masigi step macha asina higi langsingbu phajahanduna machu mamen su thokhanni adudi comfort na torisi karino fajanaba amasung machu mamen thohan bani comfort after wash apik pa khongthang achoba thabak Panthoibi Villas, everything you need to call it a home. A gated society with 24/7 security. Elegantly designed villas. Book now. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Taurangbam Laikai, Uripok, Mpang. Paradise Para Fruit. Paradise Para Fruit. Have a sip and feel the difference. Ahangba Phamkhara Logadori, Manipura IT Gilamda Maming Leraba Q10 Technologies Private Limited na Ahangba Phamkhar Gidamak Darkas Kauri, Java Developer from Taranitoy, .NET Developer from Taranitoy, Business Executive from Taru. Last date of submission April Taratro Lising Taramapalni. Office address Q10 Technologies Private Limited, 2nd floor, Manipur IT Park, Manjipukhi. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Panthoibi Constructions, a subsidiary of Panthoibi Housing Finance Company Limited, presents Panthoibi Green Home, the first of its kind residential group housing project. Panthoibi Green Homes will mark a future of modern living in the state of Manipur. Come now and register your consent of interest to be a part of the future living. Panthoibi Housing Finance Company Limited. Admission open at BYS and BYS PMT for class 10, 11 and 12. Second position, logder pa si BYS na itong mating pambili. BYS ki kasi second half para masayang nakanay na kare. In 2018 sida ay may bago kumulog si BYS PMT ki faculty singayang sa mating pambili.
Maruti Suzuki Arena brings you the big new WagonR. Stronger on looks, stronger in character, stronger on the outside, stronger on comfort, stronger on technology, stronger on performance, stronger on safety. They drive the big new WagonR at our Aston Motors showroom located at Jingmirong, West. Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabi break matungda mayam utaram nokchare makata pauda Manipuri rare folk musical ensemble Jingnungi Kongnang ngasi kasamthong khodam director utkre Ministry of Culture gi makhada Laishram Prithvi Rasna so asipang thokibane taramaduda Kanglei Mime Theatre Repertory gi director Y Sadananda musicologist and Tiken Susarukya ke Tikena Manipurda classical solo asi hena saukhatnaba honabagi tangai fadaba lakle haurakliba artist sing pukning thogat pidrabade mangkhibasu yai haike tungda Jingnungi Kongnang utke Mapung Phadaba Mingthonba project play ngasi MDU da utkre thoramaduda National Awardee RK Vidur MDU gi President A Khir Gopal Theatre Center Manipur gi General Secretary Ranbir Kushnam Susarukya ke play si Mohan Rakesh na iba Dr Lamabam Gojendra na direction pibani Adventure Overland na sinduna ahumlak suba oina Imphal dagi London fauba Road to London Khongchat hayeng Imphal dagi lamtharagani Classic Grande da pangthokpa paugi mifam amada Adventure Overland gi co-founder Sanjoyna nupa taramapal amari nupi taruk na saruk yaduna nimit yangkhaini da lebak taranipal fauduna kilometer lesing taruk khongchat asida chatkani khongchat asida achangba senfam masa na putok jabani haike Indiana British ke kuttagi ningkha tambaga loinana India gi leimaida Netaji Subhash Chandra Bose na luchingba Indian National Army INA na India gi machu ahungi firal ihan hana chingkat kiba numitpu ningsingduna moirangda leiba INA Martyrs Memorial Complex Moirangda Mudramanga suba ningsing thoram ngasi pangthokre Art and Culture amadi INA Advisory Committee Moirangna sinduna pangthokiba thoram maduda nifunuthoi suba Sam Rifles ki kangbuna General Salute PK India gi machu ahungi firal moirangi ningthau ke iboholna chingkhatpaga loinana Netaji Subhash Chandra Bose gi mitamda haikat lekat tamduna ikai khumnabut ke Manipurda har chingbagi transport contractor khanbada mawong maril ta daba thabakaya chathari haina transport contractor CS Janta Kumar na pendaba phongdokle Manipur Press Club ta pangthokpa paugi mifam amada mahakna makha taraduna hiramasigi matangda high court ta case lairibani court ki directive ki mayokta haujiksu har chinghanbagi thabak chathari ba si maril leinaba singna yangsinbiu haike 2017-18 ida metric ton 15000 je moje pura lifted to court ki kanon lai na mon amukso sipse pot chingame ba har ba arken ku jeja adu ki che document ku piro adu ragadi Manipur ki farmer ki dam tani na khalaga kamane to birno angam tong to do i tenda do ko birnu si Manipur Apex Handloom Weavers and Handicrafts Artisans Sinduna Mars ki tangkuntra dagi Gem Hall da chatharakpa Special Handloom Expo lotion kre Stall Humdarom na sarugya ki by Handloom Expo lotion bagi thoramda Mutwa Museum gi Director Mutwa Bahadur Manipur Apex Handloom gi President ke Indirana Maru eba mesingoi na sarugya ke Mutwa Bahadur na Maitai mitai singna khwang da piece haramba adu hodoktuna malem da khanganba mathau tare haike Myanmar gi sahi hobagi thoram ama oina pangthokliba water festival dajan ngarang dagi hokraba matungda ngasi nini senda nimikta Tamu town manungi lambi gi matai da stage saduna isai nongmai gi thoram pangthokpaga loinana Park Sana festival asi pangthokre festival asi satkiba chahi da tawkiba phattaba kaya amadi awana kaya nangkiba sing isingna sangthokuna koknaba pangthokpani festival asi da Manipur amadi atopa mafam kaya dagi lakpa mi kya su saruk yare
KCPMJC की कुंट्रा मपलक सुबा मपकुमन थौरम लुप असिगी जनरल हेडक्वार्टर दा लुप की प्रेसिडेंट ना अथोइबा मिथुंगलेन ओइदुना थौरम कयागा लोइना पांगथोक्रे हाइदे लुप असिगी सेक्रेटरी पब्लिसिटी एंड प्रोपेगेंडा निंथे मंगांगी चेरोल अमना लुप की प्रेसिडेंट थौबा लुवांगना लुप की अचौबा थौदांग लौरंबा लेखिद्रबा अथौबा असिगी मफमदा इकाई खुमनबा उठके लमदम असिगी मांगजिल थाना लांथेंगनरिबा वाखलोल मानबा यावलुप सिंगदसु याइफा पाउजेल पिबगा लोइना इकाई खुमनबा उठके लुबसिगी तोंगान तोंगान बा मफम सिंगद लैरिबा मोबाइल यूनिट सिंगदसु मियांगा लोइना अचंबा थौरम कया पांगथोखे हौजि थबकी पाउ लोबिरसे ngasi thabaki pauda State Bank of India ge probationary officer listing ani logadore masagi chahi kunmathoi dagi kuntra phawagi manungda leiba yamdrabada graduate pass tawraba miyoi singna lagliba April gi tang kunithoi phawagi manungda darkha sarakpa yagani hairi parkya center Imphal da oigani Bank asimaki junior associate listing nipan chatruk yakhai humdoi logadore graduate pass tawraba masagi chahi kunipan phawagi manungda leiba miyoi singna megi tang ahum phawagi manungda darkha sarakpa yagani hairi parkya center Imphal da oigani Mathakta piriba thabaki pausing asiga kopa marol babu parada laiba job center dagi khangba yagani amaromda High Court of Manipur gi Manipur Judicial Service Grade 1 mari logadore megi tang tara taruk phawagi manungda darkhas tharakpa yagani hare hena kopa marol High Court of Manipur gi Registrar Judicial dagi khangba yagani hare matang asira thabaki paw loijare makha tawa paw muk lobirase Jesus Christna Jerusalem town da lakpada lamdam adugi miyamna Hosanna Hosanna haina lauduna lakibagi numit Palm Sunday adubu ningsingduna ngase More town da su Christian lining satpa miyoi singna ayu angan badagi More town da Hosanna Hosanna lauduna khongchat amasat kre Palm Sunday gi thoramasi maugi area da leiriba Christian gi church singda su pangthoke numit asibu ningsingduna miyoi kya na mafam kya da khongchat chatke Tamilongi miyamna su Palm Sunday Park sanna magi church singda pangthoke district headquarter da tongan ba Sunday school gi mahiroi sing makhoi gi mama mapa amadi church leader sing children park jadonang da pullaba matung masa gi church singda chanake None da su nat amasung lining gi chanabiga loina Palm Sunday pangthokre chayol amachumna asengba chayol haina church singda pangthokpaga loina isai gospel paujel drama na tingba church singda pangthokani hairi Kangpupi district headquarter da su Christian lining satpa singna Palm Sunday gi thoram pangthokre church singna akhanna ba lai khurumba gi thoram ayukta pangthoke tungda tongan ba church singi Sunday school gi angang sing nupa masa amadi nupi masa sing amadi ahal sing lambi da thoroktuna khongcha chatke Nupi ama thas ki tang tara mathoi da mayum dagi thoki badagi hanjilaktre hairi mamingna Khetri mayum ningol sagol sem ongbi Rozi Devi chai kunipal Thawbal district ki Nepra company makha lekai dagi sagol sem singajit ki loina bini mag foot manga wangi kuchu ngawi masa pai mangna yum dagi thoki ba matamda hangamapal machugi fanek higok machugi fridlit ki kana gumana mi asi thengna birabadi manangna police station natraga mobile number 8837256113 amadi 9612303242 da pau pibiu hari hauji sanamagi pau lobirase ngasi sanamagi pau da State ki thak ta pangthokpa Moirang Run Half Marathon Race sama ngasi Historical Heritage Development Association Moirang na sinduna Run for Freedom haiba thim da Moirang da pangthokre Moirang Municipal Council gi akoi bada chen kiba marathon race aduda punna miyoi chamanga marfu humdoina sarukya ke open da nupa gi kilometer kunmathoi nupi gi kilometer nipan amade nupa gi kilometer nipan haina category ahum thokna khaidokpa marathon adu athoi ehenta na ke Moirang Chingai Lampak tagi marathon adu Central Agricultural University ki VC Dr. M. Premjit Hana Lieutenant General Oiramba Dr. Konsam Himalaya Singh amadi International Veteran Athlete ki nipa masana lamtha ke Mako mathang tarba singda mana matum piduna puning thagot kre Tharonga mari leina M. Premjit na Moirang asi Manipur gi culture gi powerhouse ni ngasi di lamda masigi nat amadi culture musilak pagum tawriba si ngasi gi naharol singna yokhatpa mathau tai haike
Association ki Secretary Konjengbam Mohan Chandrana lamdam amada nungsi sanana hingminnabada culture na chobo thodang lauri lenga na sumasida henba pukning changaning haike April ki tang kunma thoidagi kuntaruk fawa Maharashtra da satakadaba kuntarelak suba mini boys national volleyball championship ta saruk yagadaba sanaroi singda track suit yanthokre Maharashtra da April kundagi pangthogadoriba Hero Junior Girls National Football Championship ta Manipur gi mahut sinanaba sanaroi kungi ming amphan lauthokre June 13 Kerala da pangthogadoriba Junior National Equipped Powerlifting Championship ta saruk yarunaba Manipur team semnanabagi trial selection ama May 13 ta TBB PTC kesamthong elangom lekai da pangthoklagani saruk yagadaba sanaroi singna masa masagi as proof certificate loinarakadabani hairi Makata sanabagi pawben thojamdagi amuk fangbigani SYDC Santelna SBA Haikuzambo Maitiba Piduna Satarkiba Anisuba Inter Village Men's Open Volleyball Tournament ki champion oikre All Manipur Volleyball Association gi miyang makhada KML Khela Khong sponsor toraga Khela Khong Ahanbi Development Association na sinduna tha asigi tang taritagi team tarungna grumani thongna khairuktuna association asigi ground satarkiba Anisuba Inter Village Men's Open Volleyball Tournament ngasi loisan kre satarkiba tournament asigi ngasi sanakiba roiba match ta SYDC Santelna SBA Haikuzambu set ahum ama kuntaruk kunmari taranipal kunmanga kunmathoi amadi kunmanga taramapal da maithibu piduna champion oikibni tournament asida SYDC Santel gi sanaroi MD Nawaz na best player amadi SBA Haikuzam gi Michael na best blocker gi mana taduna thoram mapu singna lupa sangwa khusinaki Satarki tournament asigi winner oikiba SYDC Santel da lupa lising tara amadi runners up takiba SBA Haikuzam da lupa lising taret piduna pungning thawatki Thagachari boyai Makata na ngasinong magi ay ngasagi paw ang pangbigani. Environment Directorate ki pangkiba ngasigi wakiba ay ngasa amadi nujugi pawda khwaidigi sakiba Celsius degree kuntrama paldasming mari ani khwaidigi ingba Celsius degree taramari dasming mari taru Nuksita ya wising manit gisang maximum da sa damari putara mari dasmik taruk mapal minimum da sa kun mapal dasmik nipal ani oike ngasigi nong suki bagisang sino dasmik mga ama millimeter ni Haujaroi pada maroi bapau amukhana Congress na Muslim singbu BJP gi yeknaba oina ohunanaba honaduna leire haina Chief Minister N Biren na maral siri Angang unabada mama lekidabadagi Jennings Hospital da irang thokre Surasanpur da ngarang strong room hangkiba adu tangai phadana je chang lokthopagi hangkibani haina CEO PK Singh na haikre Amadi National Party Singdi lamdam sigi langai pukai singi project saraga miyam da kanaba pibagi mahutta sel tanbani haina NAIDP gi CWC gi president Narengom Samarjit na phongdukre Nasi gue nanti estimasi pamatan solution jadi, miang tabiri basing mamukahan na kurum jadi.